डिमांड फंगद्र फाव खुलाई थादोक्लोय हाइग्रे कुकी जो सिंगी विलेज वॉलंटियर ईस्टर्न जोन के इन्फॉर्मेशन एंड पब्लिसिटी न थादोरप सेरोल अमना हाइरबदि मेजॉरिटी मैतै का हकथेंगना पुनबा यादबगी वखलदा चूरगा लैबना सेंटर लेंगाकना कुकी जो सिंग द सेपरेट एडमिनिस्ट्रेशन पियु पॉलिटिकल की सेपरेशन ना मखोयगी अपांबा फंगद्र फावबा विलेज वॉलंटियर सिंग न खुलाई थादोक्लोय हाइबगा लोइना अरामबाई तेंगोल न इम्फाल वैली की स्टेट आर्मी दगी लौकिबा सोफिस्टिकेटेड ओइबा खुचु खुलाई सिंग थमोय सेंगना सरेंडर तौरबदि इंगबा तपरोम द खनाबा याय हाइरी सेरोल असिना मखा ताना हाइरबदि अरामबाई तेंगोल न कुकी जो सिंग द नार्को टेररिस्ट ने हाइना माराल सिरकलिबा अमदि इम्फाल वैली द मैतैगी लालहौबा ग्रुप सिंगसु म्यांमार अमसुंग इम्फाल वैली द ऑपरेट तौरे मखोयना गोल्डन ट्रायंगल की ड्रग ट्रेड द स्टेट असिगी मिनिस्टर एमएलए फावबा कोलैबोरेशन तौबा यावरी हाइबा वाफम कया सेरोल अदुदा यावरी मे 3 की इरांग द मैतैगी अरामबाई तेंगोल न लुसिंगबा सिंगना मोब सागतुना सर्च युंग कया मै थाके मियोय कया मिसि मिना नंगहनबा लैखिबना मखोयगी वाखलद सुदुना लैखिबा मयाम असिना तोखाइबा लेंगाक तानबनि हाइरे स्पीकर ओरंबा एमएलए सैतबर्ट यावना एमएलए सिंग द यूनियन होम मिनिस्टर अमित शाह की मचानुपा सादुना सेल की डिमांड तौरंबद सेनब मियोय अहुम फादुना मखोयगी मथक्ता थिजिन हुमजिनबा इम्फाल द पुरखरे मणिपुर लेजिस्लेटिव असेंबली की स्पीकर ओरंबा एमएलए सैतबर्ट द केरा खन्ना फोन तौरक्तुना मसाना मसाबु यूनियन होम मिनिस्टर अमित शाह की मचानुपा जोय साहानी हाइना मसक ताकजबगा लोइनाना स्टेट असिदा थोकलिबा राजनीति की चरांगनबा सिगी खुदोंचाबा लौदुना लुपा करोड़ मरी पीनबा डिमांड तौरपगी थथौदोक्ता नतना अतोप स्टेट के एमएलए सिंगदसु सेल की डिमांड तौरमबगी मरालदा पुलिसना ममांग थागी तरागा निपानदा उत्तराखंड की हरिद्वार पुलिस की कांगबुना दिल्ली की तोंगान तोंगानबा मफम सिंगदगी फागत पंगमखिबा मियोय अहुम मदु ngasi इम्फाल वेस्ट डिस्ट्रिक्ट पुलिसना लौखतखिबा केस अमगा मरी लैनना ngasi अयुक दिल्ली दगी इम्फाल द पुरखरे पाउसना मखा तारदुना हाय ममांग थागी तांग तरागा निपानदा हरिद्वार मणिपुर असेंबली कॉन्स्टिट्यूएंसी की बीजेपी की एमएलए आदेश चौहान द यूनियन होम मिनिस्टर अमित शाह की मचानुपा जोय साहानी हाइना सक्ताकपगा लोइनना फोन तौरक्तुना पार्टी की फंड ओइनबा लुपा लाख 5 डोनेशन तौनबा खंगलखि हाइरे थौदोक अदुगा मरी लैनना पुलिसना रिपोर्ट तौरक्पदगी थिजिनबगी थबक चथबदा अहानबो ओइना प्रिजानसु पान अमदे ओबेस अहमद फागत पंगमखिबनी हाइना हरिद्वार पुलिस की सीनियर एसपी प्रमोद सिंह तोमालना फोंदोकिबा लेख्रबने महाना फोंदोकिबदा पुलिसना एमएलए सिंगदा फोन तौरखिबा मोबाइल फोन सिंगी सीडीआर IMEI येंगलबा मतुंग लोकेशन खंगबदगी दिल्ली मपुंगोइना सेनरिबा प्रयानसु पान अहानबोइना फाके दुगा उबेस अहमदना रुद्रपुर की उदान सिंह नागर डिस्ट्रिक्ट की फागत पंगमखि मदुगी मतुंग मखाता थिजिनबगी थबक चथबदा गौरव नाथसु फागत पंगमखिबनि हाइदि फारब मियोइसिंग अदु वाहंग पाहंग चथबदा उत्तराखंड की नैनीताल कॉन्स्टिट्यूएंसी की एमएलए सीबा अरोरा दसु सपमानब थवंग अदु चथदुना सेल लौथोकनब थवंग चथरमखि मखोइना मपुंगोइना एमएलए सिंग असोय अरान कया लई सेनफम अदु पीद्रबदि सोशल मीडिया दा थागलकनि हाइना सुकी हनबगी थबक चथरमखि हाइना हरिद्वार पुलिस स्टेशन की सीनियर एसपी प्रमोद न फोंदोरखिबने हरिद्वार पुलिस स्टेशन की कांगुना फागलब मियोय अहुम अदुना मणिपुर स्टेट असेंबली की स्पीकर ओइरंबा एमएलए सैतबर्ट द केरा खना फोन तौरक्तुना मसाना मसाबु यूनियन होम मिनिस्टर अमित शाह की मचानुपा जोय साहानी हाइना सक्ताकसबगा लोइनना लुपा करोड़ मरी पीनबा डिमांड तौरपगी थौदोक अदुगा मरी लैनना एमएलए टीआई सैतबर्ट ने इम्फाल पुलिस स्टेशन द पिसिनकिबा रिपोर्ट अमगा मरी लैनना पुलिसना लौखतकिबा केस अमगा मरी लैनना थिजिनबगी थबक चथनबा मियोय अहुम अदु पुलिसना इम्फाल द पुरखिबनि हाइरे टोटल शटडाउन गाड़ी क्या पदुना लैरे ड्राइवर अमदि पैसेंजर सिंगदा चाउन सैथिंग पीरे कुकी जो काउंसिल कौबलुप अमना कुकी न खुंदाबा मफम सिंगदा टोटल शटडाउन की खोंजंग ngasi maka sathari senapati district ta pochai puba gari yauna passenger service tauba gari kaya passenger ga loinana panduna leiri senapati district truck owners association senapati district truck drivers union manipur drivers association na senapati police station ga khusamna duna numit humni rom panduna leiraklaba pochai puba gari singi driver amade handyman singda thaknaba ising yenthokre kuki students organization yauna kuki luk kayano sagatuna sathari ba shutdown manungda national highway animakta gari amata chatok sin tauba yahandre masina maram ओरगा पोचै पुबा गाड़ी सिंग थौरकलिबा ड्राइवर अमदि हैंडमैन सिंग अवाबा मायोकनबा हेंगलकले हौजुक फावबदा हांगबुंग पुलिस पोस्टगी खुलेन पोस्ट फावबदा पोचै पुबा गाड़ी चहुंग सुमना मरी थाव पुबा गाड़ी तराहुमदो यावना पैसेंजर पुबा बस अमदि विंगर सिंगबा गाड़ी चहुम यांखै रोम पंदुना लेरे पोस्ट अनिगी मरगा सिदा पंदुना लेरिबा गाड़ी सिंगदा सेनापति डिस्ट्रिक्ट ट्रक ओनर्स एसोसिएशन सेनापति डिस्ट्रिक्ट ट्रक ड्राइवर्स यूनियन मणिपुर ड्राइवर्स एसोसिएशन की कांगबुना सेनापति पुलिस स्टेशन की कांगबु अमना थकनबा इसिंग पांखिबने
ꯄꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯉꯁꯤ ꯐꯥꯎꯕ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯉꯁꯤ ꯄꯨꯁꯤꯟꯕ ꯌꯥꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯊꯥ ꯑꯁꯤꯒꯤ 9ꯗ ꯀꯥꯡꯄꯣꯛꯄꯤꯗ ꯀꯨꯀꯤꯁꯤꯡꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯔꯛꯄꯗꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯇꯝ ꯀꯛꯇꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯔꯝꯗ ꯀꯥ ꯍꯦꯟꯕ ꯃꯆꯠ ꯍꯥꯞꯆꯤꯜꯂꯛꯄꯒꯤ ꯈꯟꯅꯈ꯭ꯔꯦ ꯏꯅꯥꯠ ꯌꯣꯛꯈꯠ ꯂꯨꯞꯇꯤꯟ ꯏꯆꯣꯜꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯀꯥ ꯍꯦꯟꯕ ꯃꯆꯠ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯛꯇꯅꯕ ꯑꯃꯁꯨꯡ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯗꯅꯕꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯉꯁꯤꯁꯨ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯊꯧ ꯄꯨꯕꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯌꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯁꯛꯇꯝꯗ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯀꯥ ꯍꯦꯟꯕ ꯃꯆꯠ ꯍꯥꯞꯆꯤꯜꯂꯛꯄ ꯑꯁꯤꯅ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯊꯧꯔꯝꯁꯤꯡꯒꯤ ꯃꯊꯛꯇ ꯑꯆꯥꯎꯔꯝ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯀꯥ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯛꯈꯤꯕ ꯊꯧꯔꯝꯁꯤꯡ ꯇꯧꯗꯅꯕꯁꯨ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯈꯤ ꯍꯥꯏꯔꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯂꯦ ꯏꯔꯥꯡꯁꯤꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯄꯣꯠ ꯆꯩ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯇꯦꯛꯁ ꯈꯣꯝꯒꯠꯄꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯋꯥꯡꯂꯦ ꯑꯅꯥ ꯑꯌꯦꯛꯀꯤꯗꯃꯛ ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯗ ꯄ꯭ꯂꯦꯟꯒꯤ ꯇꯤꯀꯦꯠ ꯀꯛꯄꯗꯁꯨ ꯑꯋꯥꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯍꯥꯟꯅꯒꯤ MLA ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯑꯣꯛꯁꯤꯖꯦꯟ ꯀꯟꯁꯦꯟꯇ꯭ꯔꯦꯇꯔ ꯋꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯤꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯣꯛꯅꯅꯕ ꯑꯦꯛꯁ MLA ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯀꯟꯁꯦꯟꯇ꯭ꯔꯦꯇꯔ ꯑꯃ ꯉꯁꯤ ꯐꯨꯕꯥꯂꯥꯗ ꯂꯩꯕ ꯑꯌꯨꯁꯃꯥꯟ ꯑꯔꯣꯒ꯭ꯌ ꯃꯟꯗꯤꯔꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯑꯣꯛꯁꯤꯖꯦꯟ ꯀꯟꯁꯦꯟꯇ꯭ꯔꯦꯇꯔ ꯈꯨꯠꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯍꯥꯏ ꯂꯣ ꯀꯥꯏꯅ ꯃꯤꯌꯥꯝꯅ ꯄꯥꯏꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯈꯪꯍꯟꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯇꯝꯄꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯌꯥꯝꯕꯅ ꯈꯨꯠꯂꯥꯏ ꯄꯤꯈꯠꯅꯈ꯭ꯔꯦ ꯆꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨꯠꯂꯥꯏ ꯃꯁꯤꯡ ꯌꯥꯝꯅ ꯄꯤꯈꯠꯂꯛꯄ ꯎꯗ꯭ꯔꯤ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯗ ꯀꯨꯀꯤꯁꯤꯡꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯄꯤꯑꯥꯔꯒꯤ ꯃꯇꯥꯡꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯩꯉꯥꯛꯂꯣꯟ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯗ ꯄꯤꯑꯥꯔ ꯊꯝꯂꯕꯁꯨ ꯃꯉꯛ ꯆꯥꯎꯕ ꯂꯝꯍꯦꯟꯕ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯝꯕ ꯆꯤꯡꯊꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯔꯛꯂꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯍꯣꯝꯂꯦꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯔꯦꯞ ꯅꯠꯇꯦ ꯍꯥꯏꯅ MNPFꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯄꯨꯜꯂꯒ ꯁꯦꯝꯈꯤꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨꯅ ꯀꯥꯡꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯃꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯝꯒꯠꯄ ꯉꯥꯛꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯐꯤꯚꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯍꯣꯝꯂꯦꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯔꯦꯞ ꯅꯠꯇꯦ ꯍꯥꯏꯅ ꯂꯧꯏ ꯑꯁꯤꯒꯨꯝꯕ ꯗꯤꯃꯥꯟ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯂꯦꯝꯍꯧꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯅꯁꯨ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ MNPFꯀꯤ 12 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯊꯣꯃꯥꯁ ꯅꯨꯏꯃꯥꯏꯅ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯉꯁꯤ MNPFꯀꯤ 12 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯕꯇꯥꯂꯤꯌꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯨꯞꯀꯤ GHQꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯂꯨꯞ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯖꯣꯟ ꯐ꯭ꯔꯥꯟꯁꯤꯁ ꯀꯥꯁꯨꯡ SP ꯀꯥꯟꯃꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯤꯆꯨꯝ ꯍꯥꯎ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯊꯣꯃꯥꯁ ꯅ꯭ꯌꯨꯃꯥꯏ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯤꯐ ꯒꯦꯁꯠ ꯐꯪꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯔꯇꯤꯒꯤ ꯐꯤꯔꯥꯜꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯂꯤꯕꯔꯦꯁꯟ ꯃꯨꯚꯃꯦꯟꯠ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯔꯤꯚꯣꯂꯨꯁꯅꯔꯤ ꯁꯦꯂꯨꯠ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯌꯔꯃꯦꯟꯅ MNPF ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏꯅꯕꯤꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯋꯦꯁ꯭ꯌꯥ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯌꯥꯋꯣꯜꯂꯣꯏ ꯂꯨꯞꯁꯤꯡꯕꯨ ꯔꯥꯏꯖꯤꯡ ꯗꯦ ꯒ꯭ꯔꯤꯇꯤꯡ ꯄꯤꯈꯤ MNPFꯀꯤ ꯆꯤꯌꯔꯃꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ MNPF ꯀꯔꯝꯅ ꯁꯦꯝꯒꯠꯂꯛꯄꯒꯦ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗ ꯊꯧꯅꯥ ꯂꯩꯔꯕ MNPFꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯟꯗꯤꯌꯥ ꯑꯣꯀꯨꯄꯦꯁꯟ ꯐꯣꯔꯁ IOFꯀꯤ ꯃꯊꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯟꯗꯥꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒ ꯋꯦꯁ꯭ꯌꯥ ꯂꯝꯗꯝꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏꯒ ꯑꯃꯁꯨꯡ ꯁꯛꯁꯨ ꯃꯥꯟꯅꯗꯦ ꯏꯟꯗꯤꯌꯥꯅ ꯂꯝꯗꯝ ꯑꯁꯣꯝꯗ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯍꯟꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯠꯇꯅ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ MNPFꯀꯤ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯍꯧꯈꯤꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯏꯃꯨꯡꯒꯤ ꯋꯥꯊꯣꯛꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯪꯂꯩꯄꯥꯛꯀꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯟꯅꯗ꯭ꯔꯤꯕꯁꯤ ꯀꯥꯡꯂꯨꯞ ꯃꯌꯥꯝꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯇꯅ ꯁꯪꯗꯥꯏꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯔꯣꯌꯦꯜ ꯁꯦꯛꯁꯟ ꯄ꯭ꯔꯗꯤꯌꯣꯠ ꯗꯦꯕ ꯕꯔꯃꯥꯅ ꯍꯥꯏꯈꯤꯕꯗ ꯃꯄꯥꯟꯗꯒꯤ ꯀꯅꯥꯅꯁꯨ ꯂꯥꯛꯂꯒ ꯅꯈꯣꯏꯕꯨ ꯀꯟꯕꯤꯔꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯀꯥꯡꯂꯨꯞ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕꯅꯤ ꯅꯈꯣꯏ
ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯒ ꯗꯤꯜꯂꯤꯕꯨ ꯉꯥꯏꯔꯗꯤ ꯋꯥꯊꯣꯛ ꯑꯗꯨ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯈꯛꯇ ꯁꯣꯛꯄ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯇ ꯁꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯕꯩ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ MNPFꯀꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯂꯩꯔꯣꯏ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤ ꯃꯈꯩ ꯑꯩꯈꯣꯏ ꯑꯄꯪꯕ ꯇꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯕꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯅꯤꯡꯇꯝꯂꯕꯇꯗ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯈꯪꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯑꯣꯜ ꯏꯍꯧꯒꯤ ꯈꯣꯡꯖꯪꯗ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ MNPFꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯑꯁꯤꯅ ꯏꯪ ꯇꯞꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯣꯄꯤꯌꯝ ꯋꯥꯔꯒꯤ ꯂꯥꯟꯗꯥꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯅ KCPPWGꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯂꯩꯆꯥꯁꯤꯡꯅ ꯃꯁꯥ ꯐꯕ ꯆꯪ ꯊꯣꯛꯄ ꯅꯍꯥꯔꯣꯜꯁꯤꯡꯇꯅ ꯊꯜꯂꯕ ꯃꯁꯛ ꯊꯣꯛꯄ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯅꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯕꯨ KCPPWGꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯗꯨꯃꯛꯄꯨ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯣꯄꯤꯌꯝ ꯋꯥꯔ ꯂꯥꯟꯗꯥ ꯑꯁꯤꯗꯒꯤ ꯀꯪꯂꯩꯆꯥꯁꯤꯡꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯁꯥꯒꯤ ꯂꯣꯜ ꯆꯠꯅꯕꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯂꯥꯏꯅꯤꯡ ꯍꯧꯔꯛꯐꯝ ꯂꯩꯇꯕ ꯃꯤꯔꯝꯗꯒꯤ ꯁꯩꯗꯥꯡꯂꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯂꯥꯟꯗꯥ ꯑꯁꯤꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1839ꯗꯒꯤ 1842 ꯐꯥꯎꯕꯗ ꯒ꯭ꯔꯦꯠ ꯕ꯭ꯔꯤꯇꯦꯟ ꯑꯃꯗꯤ ꯀꯨꯝꯖꯥ 1856ꯗꯒꯤ 1860 ꯐꯥꯎꯕ ꯐ꯭ꯔꯥꯟꯁꯅ ꯆꯤꯅꯥꯗ ꯆꯠꯊꯈꯤꯕ ꯑꯣꯄꯤꯌꯝ ꯋꯥꯔꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ KCPPWGꯅ ꯂꯧꯏ ꯃꯔꯝꯗꯤ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯁꯤ ꯃꯥꯂꯦꯝꯗ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1820ꯒꯤ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕ ꯀꯨꯂꯤ ꯍꯥꯏꯅ ꯁꯛꯈꯪꯂꯛꯈꯤꯕꯅꯤ ꯍꯥꯟꯅꯗꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯂꯩꯀꯨꯠ ꯂꯩꯔꯥꯏ ꯋꯥꯔꯛ ꯎꯔꯛ ꯑꯃꯗꯤ ꯆꯤꯡꯗꯣꯡꯁꯤꯡꯗ ꯃꯐꯤ ꯃꯔꯣꯟ ꯃꯐꯝ ꯈꯪꯗꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯝꯕ ꯐꯨꯔꯨꯞꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯕ꯭ꯔꯤꯇꯤꯁꯅ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤन ꯇꯧꯕꯗꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯊꯛꯇ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯑꯣꯄꯤꯌꯝꯒꯤꯗꯃꯛ ꯃꯐꯝ ꯀꯌꯥꯗ ꯄꯣꯄꯤ ꯑꯃꯗꯤ ꯒꯟꯖꯥ ꯊꯥꯕ ꯂꯣꯛꯄꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯐꯨꯔꯨꯞꯁꯤꯡꯅꯤ ꯍꯥꯏꯔꯤ MP ꯁꯅꯥꯖꯥꯎꯕꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯀꯕꯣ ꯕꯦꯂꯤ ꯕꯔꯃꯥꯗ ꯄꯤꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯍꯔꯦꯁ꯭ꯋꯔ ꯒꯣꯁ꯭ꯋꯥꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯔꯥꯖ꯭य ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯀꯕꯣ ꯕꯦꯂꯤꯕꯨ ꯕꯔꯃꯥꯗ ꯄꯤꯊꯣꯛꯂꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯀꯕꯣ ꯕꯦꯂꯤ ꯑꯁꯤ ꯃꯥꯔꯖꯦꯠꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯉꯩ ꯏꯪ ꯀꯨꯝꯖꯥ 1834ꯒꯤ ꯃꯇꯝꯗ ꯕꯔꯃꯥꯗ ꯄꯤꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟꯁꯨ ꯑꯣꯏꯔꯤꯕ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯔꯦꯁ꯭ꯋꯔ ꯒꯣꯁ꯭ꯋꯥꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ BT ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯥꯕꯟꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯍꯔꯦꯁ꯭ꯋꯔ ꯒꯣꯁ꯭ꯋꯥꯃꯤꯅ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯔꯥꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯀꯕꯣ ꯕꯦꯂꯤ ꯑꯁꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯄꯤꯊꯣꯛꯂꯝꯕꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯁꯣꯔꯁ ꯂꯩꯔꯕꯁꯨ ꯄꯨꯊꯣꯛꯄꯤꯌꯨ ꯃꯤꯌꯥꯝ ꯈꯪꯅ ꯑꯣꯄꯟ ꯗꯤꯕꯦꯠ ꯇꯧꯁꯤ MP ꯁꯅꯥꯖꯥꯎꯕꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗ 1953ꯒꯤ ꯃꯥꯔꯆ 3 ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯀꯕꯣ ꯕꯦꯂꯤ ꯄꯤꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯈꯤꯕꯗꯨ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯕ ꯑꯁꯤ 1952ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯑꯃꯗꯤ 1953ꯒꯤ ꯃꯥꯔꯆ 23ꯅꯤ ꯃꯔꯝ ꯑꯗꯨꯅ MP ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯂꯣꯏꯅꯅ ꯀꯕꯣ ꯕꯦꯂꯤ ꯑꯁꯤ 1834ꯗ ꯃꯥꯔꯖꯤꯠꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯕꯔꯃꯥꯗ ꯄꯤꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯥꯔꯖꯤꯠꯅ ꯀꯕꯣ ꯕꯦꯂꯤ ꯄꯤꯊꯣꯛꯂꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯅꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ ꯍꯥꯏꯅ ꯍꯔꯦꯁ꯭ꯋꯔ ꯒꯣꯁ꯭ꯋꯥꯃꯤꯅ ꯁꯦꯡꯗꯣꯛꯈꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯡꯒꯧꯕꯣꯡ ꯚꯤꯂꯦꯖꯇ BSF ꯄꯥꯔꯁꯅꯦꯜ 38 ꯄꯨꯕ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ BSF 2 ꯁꯤꯔꯦ ꯅꯤꯄꯥꯜ ꯑꯃꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯈ꯭ꯔꯦ